lagi pass tahu laba maheiroi pass tahu laba maheiroi amadi di anam kali stage ka usinjare ngasi ekoi ki higher secondary amadi matriculation da first division da pass tahu laba maheiroi singe ikaikhumnaba jabagi thauram asi hojaragani ahan basidi ekoi ki Assam ki manung chanbada leiba higher secondary da pass tawrlaba maheiroi singi ajamba kudur pot pi bagi thauram asi hojarage ahan basina MC Dash College tagi first division da mai paklaklaba a monojit singa mahagasi yaragadi state ta kokotri singa Don Bosco School Terapur dagi PH Korongan basinga Ramanuj Gupta Senior Secondary School lagi mai paglaba maheiroi singi lizado kokachage ahan basidi S Amrita Singa mathang sina Dia Lakshmi Singa mathang sidi Neha Hazari aroi beda A Susmita Singa ekoi ki Ramanuj Gupta Senior Secondary School lagi S Amrita amadi Dia Lakshmi AAT Senior Secondary School lagi pass tawraglabi M Debla Singa magasi thauram asi da lapibo oiragadi stage ta kokachare Cachar College tagi first division da pass tawrlaba maheiroi singi mingadu kokachage Vijay Shri Sharma amadi Baby Dasinga Institutional Private tagi pass tawrlaba maheiroi singi mingadu kokachage Romita Singa amadi Namram Elizabeth Sunai Senior Secondary School lagi pass tawrlaba maheiroi Samakanta Sharma magasi lapibo oiragadi thauram stage ta kokachare mathang asina ST Mary's Higher Secondary School lagi pass tawrlaba maheiroi Priyangshu Singa Women's College tagi pass tawrlaba maheiroi singi mingadu kokachage Shamin Akhtar Chaudhary Mehnaz Begum Kaji Kendra Vidyalaya Silchar dagi pass tawrlaba maheiroi Y Ngamthoibi Singa kebi silchar dagi pass tawrlaba maheiroi ani thaki Priya Singa amadi Ais Monalisa Singa Emmanuel English HSLC School dagi pass tawrlaba Linthoi Ngambi Singa Manmohan Ghosh Anil Das Memorial Senior Secondary School dagi pass tawrlaba maheiroi S Rodita Singa amadi Avantika Singa Masina DN SS School
dagi pass tawraglaba maheiroi singi ming adu kokachage higher secondary ningo Manish Singa Priyana Singa Dipanjana Singa Romita Singa amadi Isneha Sharma Marathana mayami mapawda ningsing jaba matam matriculation da pass tawraglaba maheiroi singi desado mahaki matung da laujaral ekoi ki silchar othabon division ki pass tawraglaba maheiroi singi ming adu kokachage ahan basidi Tagore Public School dagi pass tawraglaba mahakasi borbon dagi nena paw bibi dagli Sumit Singa Efa Memorial English Academy dagi pass tawraglaba mahakasi borbon dagi nena paw bibi dagli Nitin Singa Mathang asisu FR Memorial English Academy dagi Ranjita Singa amadi Puja Singa high felicitation tawnabagi namakta waja subongkol busu stage ko sinjare Surendra Singa Memorial English School dagi pass tawraglabi maheiroi Kavita Singa Kachakandi Vidyamandi dagi pass tawraglaba maheiroi Kanika Sima amadi Santona Singa Dr. B.C. Roy Memorial Academy dagi pass tawraglaba K.S. Anamika Singa hairiba maheiroi asi lakpibo ragadi stage ta kokachai DNSS School Udarbon dagi pass tawraglabi Sonia Singa DNSS School Udarbon mahasi Padugo dagi nena paw bibi ragli Sonia Singa Tagore Public School dagi pass tawraglaba Rasdan Gunadan Singa Paramount English Academy dagi pass tawraglaba Maduragi Rahul Singa high Paramount English Academy dagi pass tawraglaba Panjabong Roman Singa DNSS School Udarbon dagi pass tawraglabi Biswarupa Singa New Oxford School dagi pass tawraglaba maheiroi M. Chris Singa Udarbon Shiksha Sadan dagi pass tawraglaba maheiroi Resmi Singa mahakasi Padugo dagi nena paw bibi
उदाहरण शिक्षा साधन की पास तौरबी महेरoi सप्तमी सिंगा उदाहरण शिक्षा साधन की पास तौरबी जिना सिंगा मठन ढोलू हायर सेकेंडरी स्कूल की पास तौरबी महेरoi आशा सिंगा उदाहरण शिक्षा साधन की पास तौरबा कृष्ण सिंगा अमदी राजेश्री शर्मा DNSS स्कूल की पास तौरबी महेरoi पूर्णा चंद्र कचर विद्या मंदिर की पास तौरबा महेरoi संजीवानी सिंगा हाई धरू हायर सेकेंडरी स्कूल की पास तौरबा महेरoi खंबी सिंगा उदाहरण शिक्षा साधन की पास तौरबा महेरoi उर्मिला सिंगा होली लाइट इंग्लिश स्कूल की पास तौरबी महेरoi एल सोनाली सिंगा कराईकंदी पब्लिक हाई स्कूल की पास तौरबी महेरoi नुक्सी चांद कराईकंदी पब्लिक हाई स्कूल की पास तौरबा महेरoi मणिमला सिंगा निकमा हायर सेकेंडरी स्कूल की पास तौरबी महेरoi जी पोरे हनबी सिंगा हाई कराईकंदी पब्लिक हाई स्कूल की पास तौरबा महेरoi सूरज कुमार सिंगा TS गुनामनी एकेडमी की पास तौरबा महेरoi अमृत वाथम उदाहरण शिक्षा साधन की पास तौरबी महेरoi KSH नंदिनी सिंगा केंद्रीय विद्यालय AFS कुबिंगाम की पास तौरबी महेरoi S कृतिका शर्मा अर्ली हायर सेकेंडरी स्कूल की पास तौरबी NG रोशनी सिंगा अमदी साहिल अहमद ST विंसेंट इंग्लिश स्कूल पैलापुर की पास तौरबा महेरoi K अबे सिंगा प्रणवानंद विद्या मंदिर सुंद्रे हाई स्कूल की पास तौरबा महेरoi S हनीश सिंगा अमदी रोशन सिंगा मॉडल हाई स्कूल की पास तौरबा महेरoi सिंगी मिंगदु कखोचगे K डायना देवी RK अमुसना मालिंगानबी सिंगा राजिया सुल्ताना अमदी अमीमा बेगम समझो नेताजी मेमोरियल इंस्टीट्यूट हाई स्कूल की KSH जोईता सिंगा अमदी Y किशन सिंगा सपुरमना हाई स्कूल की पास तौरबी महेरoi सफीना बेगम असिगा लोइना सरस्वती शिशु निकेतन की पास तौरबा सोंदीपान सिंगा सपुरमना हाई स्कूल की पास तौरबी महेरoi सुमिया बेगम हाई महेरoi असी लापीबो ओइरगदी स्टेज तक कौसिनजरे सपुरमना हाई स्कूल की पास तौरबी महेरoi सुमिया बेगम असिगा लोइना
Sapurmana High School lagi pass tawraklabi maheiroi Surya Begum. Hairiba maheiroi asi lapibo iragadi stage ta kausinjari. Mata felicitation taunabagi damakta AAMSU Lakhipur District Committee ki President oina thau pubiriba ayamba thoibabusu stage ta kausinjari. Mathang asina Sapurmana High School lagi pass tawraklaba maheiroi Linam Firdos. Amadi Sapurmana High School lagi pass tawraklaba MD Samir Uddin. Amadi Sapurmana High School lagi pass tawraklaba maheiroi Nurul Islam. Amadi Sapurmana High School lagi pass tawraklaba maheiroi B Rajeshri Sharma. Amadi Sapurmana High School lagi pass tawraklaba maheiroi Bemja Begum. Hai ibang maheiroi sing asi lapibo iragadi stage ta kausinjari Nilam Firdos amadi MD Samiruddin amadi Nurul Islam amadi B Rajeshri Sharma aru beda Bemja Begum. Siga. Chal sondo lo a. Thauram lo. Madang asidi Sapurmana High School lagi pass tawraklaba maheiroi Saira Banu Singa Nas Parvin amadi Roshan Nera. Hai ibang maheiroi ahumasi lapibo iragadi stage ta kausinjari Saira Banu Singa Nas Parvin amadi Roshan Nera. Hai ibang maheiroi ahumasi lapibo iragadi stage ta kausinjari. Mata felicitation taunabagi damakta AAMSU maheiroi ki General Secretary oina thau pubiriba yamba support basu stage ta kausinjari. Mathang asisu Sapurmana High School lagi pass tawraklaba maheiroi Saira Banu Begum amadi MD Anam Uddin. Hai ibang maheiroi ani asi lapibo iragadi stage ta kausinjari Saira Banu Begum amadi MD Anam Uddin. Amuka natobajage Sapurmana High School lagi pass tawraklaba maheiroi Saira Banu Begum amadi MD Anam Uddin. Hai ibang maheiroi ani asi lapibo iragadi stage ta kausinjari. Model High School lagi pass tawraklabi RK Musana amadi Malengan Singa amadi Razia Sultana amadi Amima Begum aroi beda ke Daina Devi. Asapali English School lagi pass tawraklabi maheiroi A Chinglembi Singa P Nansita Singa amadi Naurem Athoibi Singa. Mathang asidi Barak Valley Senior School lagi ngapi gani maka mahaki school ki mingasi Barak Valley Secondary School lagi pass tawraklabi maheiroi K Sunila Devi. Benison English School lagi pass tawraklaba maheiroi MD Asif Hasan. Benison English School lagi pass tawraklaba maheiroi K Rohit Singa. Woodland English School lagi pass tawraklabi maheiroi M Sophia Singa. Hai ibang maheiroi asi lapibo iragadi stage ta hanna lolokjare. Ramanuj Vidya Mandir lagi pass tawraklaba K Ires Singa. Tu Ramanuj Vidya Mandir ki Natasha Singa. Hai ibang maheiroi asi lapibo iragadi stage ta kausinjare.
Grace High School lagi pass tawraba maheiroi Iqbal Hussain Chowdhury. Hairiba maheiroi asi lakpibo iragadi stage ta kausinjari. Asiga loina na Grace High School lagi pass tawraba maheiroi Islauddin Chowdhury. Hairiba maheiroi ani asi lakpibo iragadi stage ta kausinjari. Mata felicitation tawnabagi damakta AAMSU Dabon Division ki executive member oina leiribe Ichan Kavita busu stage ta kausinjari. Miang mafam dan ningsing jaba matang madudi matu ekoi ki leiba ki ningbagi obagi sei ki cultural program ki thola mama thamjari TS Gunamani Academy dagi pass tawragabi maheiroi Bijita Devi M Chitra Laima aroibada Amrit Watham mada felicitation tawnabagi namakta waja somor busu stage ta kausinjari Wajana stage ta kakhalba matamda AAMSU ki thomi singna wajada achamba kudol pot piduna ikaikhumnaba chabagi haijare Mathang asidi Karai Kandi Public School lagi pass tawragabi maheiroi Laisna Rajkumari amadi Suraj Kumar Singha amadi Devita Devi hairiba maheiroi ahum asi lakpibo iragadi stage ta kausinjari amuka na kaukachage Mathang asidi Oriental High School lagi pass tawragabi maheiroi Rosi Singha Vivekananda Kendra Vidyalaya Ramnagar lagi pass tawragabi maheiroi Priti Singha Midas High School lagi pass tawragabi maheiroi K Supriya Singha Namram Inung Nganbi amadi K M Kalpana Singha HS School Washingpur lagi pass tawragabi maheiroi U Syamal Kumar Singha Daffodils School lagi pass tawragabi maheiroi Chandasri Singha Matang asisu Daffodils School lagi pass tawragabi maheiroi Subadip Singha hairiba maheiroi sing asi lakpibo iragadi stage da kakhatpiraknaba haina hanna nomijari mada felicitation tawnabagi damakta ayamba serampari don basu stage ta kausinjari Mathang asina Holy Cross School Kapungwas lagi pass tawragabi maheiroi Mani Chandra Singha M Robinson Singha SRT Singha Surina Singha amadi Y Devita Singha So Holy Cross School Kapungwas lagi pass tawragabi U Abhijit Singha amadi S Anis Singha hairiba maheiroi ani asi lakpibo iragadi stage ta kaukachari amuga na kaukachage S Anis Singha amadi U Abhijit Singha Mathang asisu Holy Cross School Kapungwas lagi pass tawragaba Ais Subrata Singha hairiba maheiroi ase lakpibo iragadi stage ta kausinjari amuka na kaukachage Holy Cross School Kapungwas ki mai paklaglaba maheiroi Ais Subrata Singha hairiba maheiroi ase lakpibo iragadi stage ta kausinjari mathang asina Daffodils School lagi pass tawragabi maheiroi L Sanatombi Singha amadi T Pejaita Singha hairiba maheiroi ani asisu lakpibo iragadi stage ta kausinjari apam dan lulukchaba madam madani felicitation ki thorom asi hek loi hairiba matung ekoi ki cultural program ki thorom ama thamjari aduna meyamna thorom asibu loira pawba meeting tabire hairaga thorom asibu hena mapung phan nabagi namakta hanna mai ki thongda nonungna ningsingjare
River High School lagi pass tawraglabi maheiroi L Medina Devi L Sonia Devi amadi Sonia Devi हाइबा माइरोय हमसी लापिबो रगदी स्टेज तक कौसिंजरी ब्राइडर एकेडमी लगी पास तौरनबा माइरोय शाहिद अहमद मथंग असिना नेहरू हायर सेकेंडरी स्कूल लगी पास तौरनबा माइरोय अब्दुल वारिस अमदी पॉलीक्रॉस हायर सेकेंडरी स्कूल लगी पास तौरनबा माइरोय दीपिका सिंह Dr. PC Roy Memorial Academy lagi pass tawraglabi maheiroi KH Anamika Singa ngapi gani Dr. PC Roy Memorial Academy lagi pass tawraglabi maheiroi KH Anamika Singa mathang asina AAMSU High School lagi pass tawraglabi maheiroi KH Rosni Singa mathang asina Morning Glory English Medium School lagi pass tawraglabi maheiroi M Lamngan B Singa हाइबा माहेरोय हमसी लापिबो रगदी स्टेज तक कौसिंजरी मादा फेलिसिटेशन तौनबगी दमकता आमसु शिलचर डिस्ट्रिक्ट कमिटी के जनरल सेक्रेटरी ओइना थौ पुरिबा लाइटोंजम बिजेस फुसु नोलुचरे निकामा हायर सेकेंडरी स्कूल लगी पास तौरगबी माहेरोय पोरे हनबी सिंगा मथंग असिना सनराइज इंग्लिश हाई स्कूल कसार लगी पास तौरगबी माहेरोय स्नेहा सिंगा मथंग असिना ST Vincent English School lagi pass tawraglabi maheiroi K Ave Singa Pranavananda Vidya Mandir Sundri lagi pass tawraglabi maheiroi S Hani Singa amadi KSH Roshan Singa haiba maheiroi ani asi lapibo ragadi stage kausinjari Silchar College School lagi pass tawraglaba S Vinit Singa KSH Manoj Singa haiba maheiroi ani asi lapibo ragadi stage kausinjari Model High School lagi pass tawraglabi maheiroi RK Amusana amadi Malem Gandhi Singa marakta myami mafam da ningsing jaba madam nasi dais ki president members da lighting biliba AAMSU maheiroi singi president oina thau pupiramba oja asambam pirena nasi ki thauram masigi dama lising ani gi khudor por oina tamirani masigi dama oja bo haninga leitana thagatwa phungdokjare Modern Public School lagi pass tawraglabi maheiroi Thajam Anbi Singa amadi Model High School lagi pass tawraglabi maheiroi K Daina Devi amadi Modern Public School lagi pass tawraglabi maheiroi Lankhumbi Singa amadi Modern Public School lagi pass tawraglabi maheiroi Abdul Lahid Chaudhary haiba maheiroi singasi lapibo ragadi stage ta kausinjari Modern Public School lagi pass tawraglabi Lesmin Begum Hilemba Singa S Inunganbi Chanu KS Niranjit Singa haiba maheiroi singasi lapibo ragadi stage kausinjari amugana ko Mount Gezim English School lagi pass tawraglabi maheiroi KS Hentoiba Singa amadi S Rosni Singa haiba maheiroi singasi lapibo ragadi stage ta kakhat piraknaba haina nolukjari ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯖꯈꯤꯕ ꯂꯤꯁ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯕ ꯑꯃꯗ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯃꯤꯡ ꯌꯥꯎꯍꯧꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯇꯝꯗꯨꯒ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯈꯤꯕ